Marup mayam, dating tawbase karigumba kanda chamamnaba amani. Aduga yamna ningba kainingai oiba amadi. Mana aibu tashengna nungsiribara. Natraga chumna magi lamchat phajabagi matau ullibara haibaduni. Adubu asengbadi nupi amana nangonda interested oidaba matamda hekta phongdorakadaba natte. Mana nangbu like tawdena mayek sengna hairakadaba natte. Adugi mahutta mana nangonda khangbada luba mawongda tabli hanjan nangonda signal pirakani. Aduga marup karigumba nangna magi signal khaisida attention pihaudrabadi nangi mamal yamlaba matamdo mabu phangnaba tanabada manghangani nangi oina tasengna confirm thoktraba mangonda. Aduna marup mayam sigi video sida akoina khangdokminarasi yenaningai oidraba sign taret nupi amana nangonda interested oide haiba amadi nasagi value khangba pungning bu khudum chanba ngamba modern man ama oina karam haina handle tawni haiba maramdi masi dating khakinate masi di self respect emotional mastery amadi magi rejection na nangi pungning shanti kahenda bagine haurasi adudi ahan ba sign di marup mayam magi energy tokthok saktorokpodo nanga chanadabani example oina nangna mangonda pungning changna message thai ngasi di karam len khrage natraga phagi ama aduga magi pakumdi pung marigi matungda hoi adum nungai sigi magi matawsida khangmuda luningai kemta leite masi mana masabu mamal wangkhatnaba natraga phangbada wagadaba ama oina play tawbanate sidi magi interest yaudabani aduna nupi amana nangonda pungning changadi magi energy tokthok saktorokpodo nangi energy ga chanani nakhoi bani na wari sanaba oigera message thanaba oigera wari makha chathani mana su nangi matangda wahang hangni mana wari duda saruk yani adubu karigumba magi pakhumdo short oiraba hawa yaudraba natraga magi pakhumdo thengthana piraaba nanga wari sananingbagi magi maikeidagi hotnabagi mami amata udana adu oiradi magi energy time nangonda invest tawde haibani aduna marup mayam sumaina tawradi pungning bu khudum chanba ngamba modern man ama oina nangi pakhum kari oini maming leiraba apaw nupa amana hairami nangi power lei nangi wakhalonda mapangi thodokta nate aduna magi pakhumdo hanjana nainaba tawganu magi tumina lesson khibado thoidaba tawganu oiriba asengbado nasana yajau amadi nangi energy do kanagumba nangbu khangbiba amada thadau ani suba sign di marup mayam matam chuppada nangnada thabak amagi matangda hogdokpa oibani asengbadi karino haibada marup mayam karigumba kanagumba amana nangbu unaningagadi madu mana sungsoi soidana ohennaba honani karigumba mana matam chuppada busy oiraba kaidawnungda hainakhiba plan tung inna chatraba natraga mana kaidawnungda si tawsena hana hogdorpa yaudraba adu oiradi mana nangonda khanganingibado mayek sengle nangse mangonda thoidokna maru oide haiba maramdi miyoiba aikoida maru oiba potkidamak matam kaithoi karigumba mana nangonda interested oiramadi mana nanga unaramgani aduna pungning bu khudum chanba ngamba modern man ama oina khangjanggadabadi nangonda thoibado nate maru oiridi namna karam haina react tawge haibaduni maru oiridi aduna phangnaba tanabagi mahutta oiriba phibamdugi asengbado khangu nangna attention phangnaba mangonda nigadaba nate aduna nangi energy time relationship amada thadau mana su nangi dama hotnabu oiba ahum suba sign di nangonda interested oiba nupi amana physically amadi emotionally nangonda interested oi haiba magi body language ta uba phangani mana su nanga naknaningani mana harauna nokpa kanda nangi pambomda touch tawrkani eye contact tawni amadi magi feelings wakhalon mana punsida thengnarakpa mayam magi manglan oigera nangonda share tawrkani masi tawbasi sign amani emotional connection gi
amadi interestki. Adubu karigumba mana physical contact avoid tawraba aina sida physical contact hairisi aikhoi miyobagi chanarol oina light oiba tasni. Aduga mana thamoinung yauna manung honna wari sananingdraba natraga relationship to maming khaktagi oiraba adu oiradi mana nanga connection ama semnaba honade mana tawridudi distance thambani. Adubu pungingbu khudum chanba ngamba nupa ama oina nangonda atamnana tawrukpani loganu personally oina launu. Magi interest watpadu nangi mamalga mari leinade masidi mana nanga chanana pangthokpa ngamdabagine. Aduna mapung pharaba mi ama oina magi space pusu respect tawna nasabu ikai khumnajaduna relationship tubu thadoomu. Mari suba sign di marup mayam nupi amana nangbu pamjaba kanda mana nangbu khangingani mana nangi pamjaba nangi manglan nangi hokhiba punsigi matangda wahang hangani. Adubu karigumba mana masagi matangda khak wari saraba nangi wahangi pakhum mayek sengna pidraba natraga sanariba wariduda mana saruk yaningba mandraba mana nangonda interested oide. Mana interested oi nangna mangonda piba attention duda khak. Sigi matangda maming leiraba mi amana hairami karigumba nupa amana mana holiba hidugi hidangpham khangdradi malangbagi safu amatana magi mateng oiroi. Aduna pungingbu khudum chanba ngamba nupa ama oina kanagumba nupi amana nangi matangda khaningbagi apamba phaudaba amaga connection ama nampuda thamnaba honaganu. Nangi energy do nangbu tasengna care loba kanagumba amagi khau. Manga suba sign di marup mayam nangna pamjaba nupiduna magi friends magi thabak magi hobbies ki matam kaithokpa adubu nangi di kaidonungda kaithoktabani. Mana mi atopadadi khudakta message thai adubu nangi oina di reply pirakpada numit kya changi. Mana mi atopa kharagi di thabak pumba thadoami adubu nangi matang yorokpada magi ama natraga ama maram. Sigi wari se jealousy phawbagi nate sidi magi hanjan hanjana tawba matawdugini. Karigumba nangna matam chuppada magi lista last oiraba adu oiradi si tawbagi maramdi mana nangbu maru oina khande haibani. Aduna pukningbu khudum chanba ngamba nupa ama oina nasagi mamal khangu. Pukningbu khudum chanba ngamba nupa amana magi attention phangnaba mangonda niroi haijaroi. Pukningbu khudum chanba nupadi respect demand tawni. Aduna karigumba kanagumba amana nangbu option ama oina treat tawraba nasabu magi menu dudagi lokthokchau. Taruk suba sign sidi marup mayam masi nongmana nongonda flirty oiba relationship tuda puning changba aduga mathangi numittana magi behavior do hongba nangonda interested oidaba natraga nangi pakhum piningdaba. Mana hana nangbu harau taramna loinarambado natraga nangonda hana attention pirambado hana dauna pikhidabani. Mana nangonda nangbu miss tawi hairamba yai aduga bhut tawna hapta amamu kemta khangandana nangi message call gi pakhum amata piraktaba. Mana lonely mathanta ngaira kanda nangonda interested oibadawna tawi aduga mathanta ngaidra kanda amu mangkhiba tawba. Adubu marup mayam karigumba nupi amana nangbu pamjaradi magi matawdugi maram marik chumna nangonda khangalamgani. Adubu nangna leptana mana khallisi karino magi maongsi karino leptana nasana thanda wahang hangjaraba mana nangonda interested oide. Aduna maming leiraba aphau nupa amana hairami nangi punsigi harau nungaibase nangi wakhalongi quality da lei. Aduna marup mayam nangi pukning santibu protect taw. Karigumba maga loinabana nangi harau nungaibadagi anxiety na helaba mabu nangi punsidagi charhankibagi matam oire. Marup mayam aroiba sign sidi karigumba kanda nupi amana hekta direct oina haidorakani friends oina marup oina khak leise ai relationship
amagi ready oidri natraga nangonda nungsiba phaude mathakta hairiba khaise natraga atopa matamda magi tokthoropa magi actions na mayek sengna khangalakpa adubu nupa kharadi asa amaga loinana yanduna lai aina magi wakhal honganba ngamba yai khanduna adubu tasengna di adumna tawgadaba nate aikoina khangadabadi rejection haibase maithiba nate masidi amughanna punsi maigei chumbani aduna pungingbu khudum chanba ngamba nupa amu oina nangi achetpa wakhalon nainabagi mahut hakchangi saruk ama ohellu aduna ingtapna thongnaling jenga loinana mabu thado amu maduna asengba pungingbu khudum chanbani marup mayam aroibo oina sigi sign kaije mabu nupibu achum aran wayen baginate masidi nangbu protect tawbagine punsigi mikup khuding nangbu pamjadaba kanagumba ama phangnaba tanabaduna nangi growth peace amadi future semgatnaba mikup matamdo manghankrabani simasu khangjanbiyu marup mayam asengba pukningbu khudum chanba ngamba nupa amana masagi mamal proof tawnaba honaroi maramdi masana hanadagi khangjare aduna nangna sigi sign khaise thengnaradi mabu thajahannaba honaba magi attention phangnaba niba haijaba tawganu icham chamna nasana thanda warep chau I deserve better I choose myself I move forward